Manipur की XCM Biren की वीडियो मतेक अमा लोइना यूट्यूबर्स सिंग पेज सेनरी बा की होल्डर्स सिंग सोशल मीडिया की इंस्टाग्राम की वोरो फेसबुक की वोरो एक्स की वोरो मयाम पुनमक मणिपुर ऑपरेट तौरिब सिंगदु लोइना इकखलो अदुगा इरमदम की पाव कंगला पाव हा नुंग एना मसला हांगिबा मया पेज हांगिबा फेसबुक ता करिदा हांगिबा मया बी केयरफुल फागरे अदु तवर मैम यावदो अजिले चे तामरे केम्बा अदु दुकान बु फागरे ठिकादार फागरे अदु ने संतांगे तो तो मैम दो अदु पोतने मणिपुर इंग तबादी नुंगाय ला है फ्री वैना कदमैना सोशल मीडिया दा अंगा कनु इरुगे फाव को काम ताम रजा अदु पोत शांति फान लाकन माई पोस्टर में लेते हैं काश्मीर हीरो अजय कुमार बहाला मणिपुर जीरो तारे नुमित 12 सूरबसु मुकेश की मरी मखों खंगन बंगंद्रे ज्ञानेंद्र दास लुआंग थे मुकेश मांग की नुमित 12 सूरब फावदा मणिपुर की गवर्नर अजय कुमार बहाला की पाखुम थीरी फंगद्री हाइबदगी हेंद्रे चाउख्रबा काश्मीर बु शांति पुरपंगम की काश्मीर की हीरो एके बहाला मणिपुर लाक्तुना गवर्नर ओइबदगी जीरो की फिबम द लागले हाइना मुकेश की अपोपा लुआंग थे ज्ञानेंद्र दास न फोंदोख्रे वाफम असिंग असी मुकेश की मतंग सेंकिबा जेएसी अमदी अपोकपा मपा ज्ञानेंद्र दास मसा याउना मणिपुर की गवर्नर अजय कुमार बहाला गा राज भवन दा नुक्थिल की पुंग 5 रोम तारकपदा उनरुरबा मतुंगदा राज भवन गेटा पाउमी सिंगा उनबदा फोंदोखिबनी नुमित 12 रोम मफंग खंगना लेरिबा मचानुपा मुकेश की वाखलदा थमोय कायरबा अपोकपा मपा ज्ञानेंद्र दास ना पाउमी सिंगदा फोंदोकलदुना हाय मुकेश की ममा असी महाकी अनि सुबनुपीनी मुकेश मथंता बोई मुकेश की दमक महानसु यामना होनजै मुकेश मांगखिबगा मणिपुर की गवर्नर अजय कुमार बहाला उनरबा मतुंग नुमिनिनी की मतम पियु हाइना गवर्नरना हाइरकपगी मतुंग इना पीखी अदुबो हाइरेबा नुमिनिनी अदुदसु मचानुपा की लंगला लंगदि पुथोपा ngamdabadagi JAC yauna takchilingai ngasi governor gi maikaidagi imung manungi mama natraga mapa yauna unasi haina paw lakpadagi unaba chelubani adubu governor gi maikaidagi machanupa kana thiri phangdri haiba natana atai ahen pakum leite unabadu da governor gi mafamda machanupa gi dama sigira changira kukina faraga hakrabasu isagi damaktani haina two wheeler gari amada matanta jawjangte kuki basti tana chatki mahangna chali haibasi mayamna thajadaba yai adubu jawjangte ki camera theliba mafamduda amadi bastipur amadi bazaarduda photo kaplakiba aduna sakini mahangna chakkiba khongchat aduda lambi aduda kanamatana kadaida chetlibanu haina hangde security na su khamde haina governor gi mafamda phongdoki matamama da governor na lakpada manipur gi miyamna manipur da shanti laklagani haina asa tawnaki maramdi manipur governor oina lakliba misagasi kashmir gi achoba wato adu ingtha hanba ngamkiba mission adubu manipur da lakpadagi di karimata tawba ngamdre kashmir da hero oikre adubu manipur da zero title da lakle haina मुकेश की मपा ज्ञानेंद्र दास फोंदोख्रे PR थमलक्तिबगी एफिडेविट यूनियन ऑफ इंडिया न चयोल अहुंगी मनुंगदा कोर्ट पाकुम पीरगनी हाइख्रे मयांग इम्फालदगी थोक्सोम सुर कौबा मियोय अमना मणिपुर प्रेसिडेंट रोल PR थमलक्तिबा असिबु यानिंगदे हाइदुना हाई कोर्ट ऑफ मणिपुर लांखलक्तिबा रिट पिटिशन सिविल केस रेस्पोंडेंट ओरिबा यूनियन ऑफ इंडिया न चयोल अहुंगी मनुंगदा मदुगी मतिक चाबा पाकुम एफिडेविट ओइना पिरकलगे हाइना ngasi फोंदोख्रे लेबाग असिगी प्रेसिडेंट द्रौपदी मुर्मू न ममांग था फेब्रुवारी 19 दा प्रोक्लेमेशन तौबदगी होम मिनिस्टर अमित शाहना स्टेट असिदा प्रेसिडेंट रूल थमदिलकी स्टेट असिगी चलाइरिबा प्रेसिडेंट रूल असिगी मायोक्ता थोक्सोम सुरना मदुबु यानिंगदब ओइना हाई कोर्ट ऑफ मणिपुर दा रिट पिटिशन सिविल फाइल लांखतकी फाइल अदुगा मरि लेनना हाई कोर्ट ऑफ मणिपुर दसु WPC number 155 of 2025 की मखादा ngasi proceeding चथकी proceeding अदु हाई कोर्ट ऑफ मणिपुर की चीफ जस्टिस डी कृष्ण कुमार अमसुंग जस्टिस ए गुनेश्वर शर्मा नि की मरक्ता ngasi चथकी बनी ngasi चथकी बा हियरिंग अदुदा पिटिशनर की माइकेदगी लर्नेड काउंसिल एंड महिंद्रा रेस्पोंडेंट की माइकेदना यूनियन ऑफ इंडिया की महुसिलिबा लर्नेड सॉलिसिटर जनरल ऑफ इंडिया तुषार मेहता स्टेट की माइकेदा लर्नेड एडवोकेट जनरल लैंड इन हिजमदा नतना लर्नेड KS समरजिन सिंबसु प्रोसीडिंग अदुदा पुना सरुक याखी चथकिबा प्रोसीडिंग अदुदा पिटिशनर काउंसिल ना लानखतकिबा फाइल अदुगा मरि लेनना तोंगान तोंगानबा वाफम कया कोर्ट थमलकी लोइनना यूनियन ऑफ इंडिया की महुसिलिबा रेस्पोंडेंट की काउंसिल ना सु स्टेट असिदा ममांग थागी 19 दा PR थमलकिबा की मतिक चाबा पाकुम चिंग चयोल अहुंगी मनुंगदा कोर्ट असिमक्तदा एफिडेविट फाइल ओइना लानखलगे हाइबगी पाकुम पीकी केस असिगी मखादा हियरिंग मथंग थागी 13 ता कोर्ट असिमक्तदा पांगथोंनबा कोर्ट मतम लेखख्रे हाइदुना ngasi ओपन कोर्ट ता लाउथोख्रे इंडिया की प्रॉक्सी आर्मी ओरिबा KNAB नतबा अतोबा प्रॉक्सी आर्मी TDA म्यांमार थादौ डिफेंस आर्मी असिसु अमनी थादौ डिफेंस आर्मी TDAM असि हौजिक चथरिबा सगाइंगी लानफम सिंगदा सरुक यारी लोइनना सही असिगी मार्च था असिदा चथरखिबा तामुगी लानफम सिंगदा सु नौना याउसिलगली
KNAB matomdana lanthengna ngamlaktabadagi TDA Myanmar ga pau fauna handuna sagain khudum chanaba honari KNAB na KIA ga naksinabagumna TDA su CNA ga naksinana chatminari KNA Burma amadi TDA Myanmar animang Manipur gi kukin namna yawa proxy army ngaktani amaromda NSCN JPRN na BSF amadi AR na Manipur Myanmar border gi mafam thingda kuki kaya hoijinba amadi KUKI armed group singbu proxy army oina sijinabagi yaningdaba toina phongdokpa leikre Manipur gi ningtamba ngangnabagi damak lanthengnariba mitei gi oinadi maikei kayada wakal tinadaba amadi New Delhi da thajaba thamba kaya yauribani Lok Sabha da immigration bill pass tawkre leibak asi garam masla nate Home Minister Amit Shah leibak asi da tourist education health care amadi business kamari lainana atopa leibak ki miyamna lakpada India lenga ki maikei dagi kari su athingba leite adubu leibak asi national security da akaiba piraglabadi makoi gi mathakda chapchaba action lokhatkani haina Home Minister Amit Shah na phongdokre wafam asi ngasi Lok Sabha da immigration and foreign bill 2025 pass tawnabagi khana nainabada saruk yaraduna Home Minister Amit Shah na phongdokhibani Home Minister Amit Shah na hai Narendra Modi na luchingba India lenga asina leibak asi su manghanabagi pandamda changchilagliba immigration singi mathakda chapchana action lokhatkani leibak asi hairiba immigrant sing asibu changjafam pinanaba leiba garam masla amanate haina akanba wafam hauta thamki leibak asi gi development ta hena mateng pangsilaknabagi damakta atoba leibak tagi lakpa miwe singbudi India lengangna taram na okani lenga ki maikei dagi ngasi puthokliba bill asi leibak asi gi security economy health amadi education sector bu hena chawkhatnabagi pandamda puthokba bill amani bill asina leibak asi da changsilagliba foreigner singi kwaidagi inaunoba information chingkhangba ngamgani leibak asi da Myanmar amasung Bangladesh tagi masagi khudongchaba khara fangnabagi damak ain kaina changsilagliba immigrant sing asina leibak asi gi national security da natana singnabagi thawong leptana chathari adubu ngasi Narendra Modi na luchingba leibak asina hariba infiltrator singi mathakta chapchaba action lokhanabagi damak hariba bill asi tangai fadana puthokpani haina su phongdoki ngati Lok Sabha gi budget mifamda pass tawkraba immigration and foreigner bill 2025 asi mapungphana chatnarabadi leibak asi da semdin sajinba sechang chidnaduna visa amadi passport saduna ain kaina changchilagliba illegal immigrant singbu chahi tare jail da thambada natana lupa lakh tara fine oina thiangadawri nakalamaromda Manipur gi hanagi Chief Minister N Biren ngasi Lok Sabha budget mifamda immigration and foreigner bill 2025 pass tawkiba amasung Home Minister Amit Shah na illegal immigration singi mathakta leibak asi garam masla nate haina phongdokiba wafam adubu thagatpa phongdoragli N Biren na mahaki official microblogging site X da thadorba chirol amada leibak asi Prime Minister na amasung Home Minister Amit Shah gi mineng makada immigration amasung foreigner bill pass tawkiba asi thagatpa phongdokre hodi Manipur da thokliba illegal immigration sing amasung hairiba illegal immigration sing asina khunai asida akanba sapu piringai serag asida India lenga ki maikei dagi immigration and foreigner bill 2025 bill asida India lenga ki maikei dagi immigration and foreigner bill 2025 bill asina framework ama oiduna leibak asigi miyambu illegal immigrant singdagi ngakthokpaga loinana leibak asigi national security mapungphana ngak senduna thambang ngamlagani haina su nungaiba phongdoragli KCP Gather Hum Pare, Manipur Police Control Room Dagi ngasi Thadur Kibasirol Amada, KCP PWD gi Active Gather Mangasi Security Force na Tidim Lami Paringi, Maibam Chingmangi, Bus Waiting Shed the Fare Heidi, Faraba Gather Asigi Maming Laisang Tem Hiran Sahini Pukawi, Koktrutting Lekai Dagi, Hodina Ulo Makalekai, the Lady Bani Heidi, Mahak Miam Dagi Selo Bama Stung Tinungai Makalekai, Brisfield Dagi, Selo Bada Chenaba Miyo ni Mangonagi Mobile Phone Lama Fagale Heidi. Amarom Dangasi Police na KCP Politburo Standing Committee gi Ligma Bam Amujau Maitei Elias Lakpa Sai Kuntaret Kauba Kaibi Awang Lekai dagi active member ama Saumbong Paurabi Road ki OPCI go down manak dagi Fare Haidi aduga KCP Taibangan bagi Wangu Ahalup Mayai Lekai dagi Loitongbam Boyai Sahi Nimpu Manga amasung Churchanpur dagi Haudingna Bisnupur gi All DC Office da Leiba Khumanthem Dhanarbi Elias Naubi Sai Kunipan Gauba Kedar ani Kongjong PS ki Manung Chanba Langthabal Kunau area dagi Fare Haidi